Sir, Manipur masagi top topa sahi sing ani henbagi puwari leizaba masagi saktam masagi maningta mangak saduna Southeast Asia da hainum na panjaram ba idamdamni masigi matik chaba parman haibabu 1762 da British amasung Manipur ani gi marakta inakhiba Mutual Trade and Defense Treaty 1826 da British amasung Awang Burma ani gi marakta yanakhiba Yandabo Treaty 1833 to 34 gi Manipur Burma Treaty loinana Anglo Manipur War 1891 na may laraba Laibak Chibadi 1891 Anglo Manipur War ki matung nagidi Manipur na British ke makuta mai thibana khaba matung 1947 ke 14 August ki nungai chabukta British lorak sasang makutagi ningtamba amuk nahuna na phangduna Manipur State Constitution Act ningduna sahi simaki October tang 18 da democratic election pangthokuna representative 53 khanduna Council Minister na lengak chaba idamda mama oilakhi So, 1949 September 21 da Manipur ki Maharaj Bodha Chandra Gundamduna Mazai Agreement sign thon kibaga loinana sahi simaki October tang 15 da Manipur ko India ki pipaninga namtitinsinki asumna Manipur masana maromdom lengak chanabagi hagmat pikhi matungda hiramdam sida yenghaidaba thoaningdaba wathokla thokayana parengeng bahurakhi Malengi Leibak Kayana, Saukhatpagi Pandom Lomla Pawada, Iramda Manipuri, Saukhatpagi Lambida, Kongkap Ama Pawa, Tanguna Chatangamzati. Ngasi Ekoi, Loram Langaki Makada, Mina Tangi Punsi Marian Amada, one a Lelaki Basigi Wanto, Kandaba, opposite Benz the Pambiliba is now sing, I did the same Nakabangamzade. Indiagi debat and no Bolshiki, Tamtiraba, Langa Turaba, Ire Sasinga, Kamuk Masing Melta, Inai, the Hanaba, Amadi, Manipur Singap Sana, Tugainaba, Indiagi Langana Honorary. Nagala Hova, in its yet IMG, Pisto without territorial limina, Manipur, my home stand Kiba, Armed Forces Special Power Act 1958, Tamtiraba, Pay Encounterna, Iram Damsing in the Harrow, 15,000 Hemegi, Punsipi Kamna Kiba, Kamna Mamani, the Batogo, Mitomia Sassina, no Makang the same. Iram Damsing Silapuna, Mitomia Sassina, Iram Damsing Elhamisida, Piragiba, Tamtiraba Second Kunama, Manipur Mazar Agreement 1949, Iram Damsing Pibapudol. My take Adagi, Iram Damsing Elhamisimu, Maru Panga, Mutanaba Honapana, Natana, Indiana, Manipur is Hanama, Amagi, Sahapagi, Tabakoram Amata, Masipa Walakoji. Iramdam Yolaga Makoyi Kana Balova, Ozaba Tiba Naraba, Lamdam Siki Tibo Vitaman Karaga, Indiaga Manaraga, Ikala Imanaharo Kayagi Punsibo, Nisaki Pasta Irak Hanaba Honaba, Ipo Hakataki, Saguna Duna Lataba, Lai Haraba Pawada, Mia Langa, Ontok Naba Honaba, Punamasi and Raga, Primazer political status that restored on Nabagi Kundam by Kalak Ibashi, Manipurgi Top of Wargi Kudoni, mixing by Indian Independence Act 1947 ki matung ina Manipur asi India da pungera Pakistan da pungera natraga maromdom maningtam na hinzaba ahum sige marakta apamba ama khanabagi hakpiri ek asigi matung ina Manipur asi 1947 ki 14 August ki nongai chabukta Manipur ki matam dugi British political agents they were na in Thongbuda sandada ningtam masingaram ki aduga Manipur di masana maromdom lenga janabagi kumthang paikhatsaki Interim Council draft over Manipur ki Constitution asi 1948 ki January 30 ki Constitution asi ki matung ina 1948 ki June 11 ki July 27 phawada miyang ki election pangthokuna sahi sima ki October tang 18 da district yang kham speaker amadi MK Priyobatana si minister oiba Manipur National Assembly House in Khatuna Southeast Asia da khwaidagi ihan hanba democratic nation ama Manipur na othi Asigumba status ta hanjina ngamlaba matamdata Manipur India ka phiwa khinaba ngamgani maram aduna iramdam sina saphatpagi lambida thong thanjindaba ngamnaba sakhum pidungdana leiba isagi phapam thopa ha kilami singa mapung phanang thangba ngamjanaba iramdam si malengi leba kayagi mamangda maromdom thonga phana lepsaba ngamnabagi amata ngaiba upaidi Manipur na primaza political status ta hanjinaba haibasini masinatana Manipur India ka phiki wakhainaba upay amata leiroi Mosana Sumana Yenaba Yaudana House of Gipas of Vinaba, Mr. Speaker Sergei Punin Sindari.